ꯍꯜꯂꯣ ꯊꯕꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯗ꯭ꯔꯤ ꯌꯨꯝꯗꯅ ꯆꯥꯅ ꯊꯛꯁꯤ. ꯎꯁ ꯑꯗꯨꯗꯤ ꯇꯥꯃꯣ ꯆꯠꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕꯣ? ꯑꯗꯨꯅꯕꯨ ꯋꯥꯕ ꯀꯣꯛꯅꯕ ꯍꯤꯗꯥꯛꯇꯤ ꯂꯩꯁꯤꯗꯤ. ꯏꯁ ꯄ꯭ꯔꯃꯥꯟꯒꯗꯤ ꯋꯥꯕꯕꯨ ꯐꯕꯤꯔꯕꯣ? ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯑꯣ ꯐꯖꯔꯦ. ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯕꯨꯔꯥ ꯏꯃꯥꯟꯅꯕꯤꯅ ꯅꯪꯁꯦ ꯖꯨꯒꯣꯂꯤ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯔꯤꯕ. ꯑꯁ ꯏꯀꯥꯏꯍꯦ ꯃꯤ ꯃꯃꯥꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ. ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯑꯁ ꯆꯣꯞꯄꯝꯃꯅꯤꯗꯣ. ꯏꯁ ꯀꯥꯏꯗꯩ ꯆꯣꯞꯄꯅꯣ ꯋꯥꯁꯦ ꯂꯣꯏꯗ꯭ꯔꯤꯌꯦ. ꯅꯪꯅ ꯃꯔꯛ ꯊꯠꯂꯛꯑꯒ ꯑꯗꯨꯒꯅꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡꯁꯦ ꯌꯥꯝ ꯄꯥꯡꯕ ꯃꯥꯜꯂꯤ. ꯌꯥꯝ ꯐꯩ. ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯤꯕ. ꯅꯨꯡꯉꯥꯏꯅꯤ. ꯅꯣꯡꯃꯒꯤ ꯁꯨꯕꯗ ꯇꯦꯛ ꯇꯦꯛ ꯆꯥꯔꯤꯁꯤꯕꯨ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯀꯤ ꯇꯥꯏꯞꯇ. ꯍꯥꯏꯔꯛꯑꯣꯅꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯄꯥꯏꯗ꯭ꯔꯁꯨ ꯅꯪꯗꯤ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯟꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯏꯕꯥꯅꯤ ꯁꯨꯃꯤꯟꯅꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ. ꯑꯗꯨꯒꯤ ꯅꯪꯁꯨ ꯏꯃꯨꯡ ꯑꯃ ꯀꯃꯥꯏꯅ ꯄꯨꯒꯦꯗꯣ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯋꯥꯔꯁꯨ ꯅꯪꯅ ꯑꯗꯨꯝ ꯈꯟꯕꯤꯔꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯔꯅꯤ. ꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯍꯥ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯅꯨꯄꯤ ꯅꯣꯏꯁꯦ ꯁꯤꯡꯗꯤ ꯁꯤꯡꯉꯤꯍꯦ. ꯑꯗꯣ ꯑꯩ ꯊꯕꯛꯀꯤ ꯀꯧꯔꯛꯑꯦ ꯊꯝꯃꯒꯦ. ꯌꯥꯔꯣꯏꯌꯦ ꯊꯝꯒꯦ ꯍꯥꯏꯔꯁꯨ ꯇꯧꯔꯝꯃꯣ. ꯍꯦ ꯃꯁꯤ ꯃꯇꯥꯡ ꯆꯥꯗꯦꯃꯤ. ꯈꯪꯗꯦ ꯊꯨꯅ ꯇꯧꯔ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯊꯝꯕ ꯌꯥꯔꯣꯏ. ꯑꯩ ꯌꯥꯗ꯭ꯔꯦꯃꯤ ꯃꯤ ꯂꯩ ꯍꯥꯏꯕꯅꯦ. ꯑꯗꯨꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯣꯕ. ꯍꯣꯏ ꯁꯤꯕꯤ ꯆꯠꯂꯒꯦ. ꯍꯣꯔꯦꯟꯅꯦ ꯊꯕꯛꯅ ꯇꯧꯔꯛꯑꯒꯦ. ꯕꯥꯏ ꯕꯥꯏ. Saranjoy Creation. Mashu ikajari, ainda kong liharaw, hindi na pautam ni siya, bakit tayo